test tꯧꯔꯨꯔꯦ hepatitis B HIV ꯂꯣꯏꯅꯃꯛ ꯇꯧꯔꯦ ꯈꯨꯠ ꯑꯅꯤꯃꯛꯇ ꯑꯗꯨꯒ ꯃꯌꯥꯝ ꯋꯥꯔꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨꯀꯣ ꯑꯩꯈꯣꯏ ꯍꯥꯏꯌꯦ ꯁ꯭ꯀꯦꯃꯔꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯁꯛ ꯇꯣꯉꯥꯟꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯥꯎꯅ ꯋꯥꯔꯤ ꯀꯩꯅꯣ ꯃꯃꯥꯁꯨ ꯃꯁꯥ ꯉꯝꯗꯕ ꯈꯣꯠꯇꯕ ꯇꯧꯕ ꯑꯗꯨꯒ ꯗꯂꯥ ꯄꯥꯗ ꯂꯩꯔꯛꯑꯣ ꯍꯥꯏꯕꯅꯦꯕꯀꯣ ꯁꯥꯎꯔꯦ ꯕ꯭ꯔꯂꯦ ꯍꯟꯗꯛꯇꯤ ꯐꯦꯠ ꯌꯥꯎꯗꯕꯅꯦꯕꯀꯣ ꯀꯩꯁꯨ Hello, I can show you the makeup on the country. How's it? Mama punna blood test to watch any boka. The pet namak pane sakara to bagi, and to the lambishi yam puzzle about it. At the pra spring season, no bagi. See manazaka lazy to go get the country boka. She's a yamana, killa puzzle, lay boka. Yore. 시대내에 ꯇꯧꯗꯣꯏ ꯁꯦ ꯑꯗꯨꯒ ꯑꯩꯁꯨ ꯊꯛꯀꯗꯕ ꯅꯠꯇꯦ ꯀꯩꯝ ꯏꯌꯥꯡꯁꯦ ꯌꯥꯝ ꯀꯪꯖꯜꯂꯅꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯃꯌꯥꯝꯗ ꯃꯐꯝ ꯈꯔ ꯑꯣꯏꯅ ꯍꯥꯏꯖꯔꯛꯑꯒꯦ ꯑꯩ ꯍꯜꯂꯛꯄꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯤ ꯅꯝꯖꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯔꯨꯔꯦ ꯑꯩꯒꯤ ꯗꯕꯜ ꯃꯥꯔꯀꯔ ꯇꯦꯁꯀ ꯍꯦꯄꯥꯇꯥꯏꯇꯤꯁ B HIV ꯂꯣꯏꯅꯃꯛ ꯇꯧꯔꯦ ꯈꯨꯠ ꯑꯅꯤꯃꯛꯇ ꯑꯗꯨꯒ ꯃꯌꯥꯝ ꯋꯥꯔꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨꯀꯣ ꯑꯩꯈꯣꯏꯅ ꯄꯥꯝꯕ꯭ꯔꯕꯨ ꯗꯕꯜ ꯍꯦꯟꯅ ꯄꯩꯁꯥ ꯃꯥꯡꯕꯗꯣ ꯑꯗꯨꯗꯨꯅꯦ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯥꯔꯀꯔ ꯑꯃꯅꯦ ꯌꯦꯡꯉꯣ ꯈꯪꯗꯦ ꯁꯤ ꯀꯔꯝꯕ ꯇꯦꯁ ꯇꯧꯔꯀꯥꯟꯗ ꯈꯪꯒꯗꯕꯅꯤ ꯀꯔꯝꯕ ꯃꯐꯝꯗꯩ ꯁꯨꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯤꯅ ꯕꯦꯂꯥꯒꯤ ꯍꯥꯏꯗ ꯕꯦꯂꯥ ꯄꯄꯥꯒꯤ ꯃꯦꯗꯥꯝꯅ ꯄꯤꯔꯛꯄ ꯃꯣꯏ ꯐꯥꯝꯗ ꯏꯔꯝꯅꯤꯕꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯕꯦꯂꯥ ꯄꯥꯟꯅꯔꯛꯄꯅꯦꯕꯀꯣ ꯁꯤꯁꯤꯅꯦ ꯐꯥꯝꯗꯣ ꯑꯩꯁꯨ ꯑꯝꯇ ꯆꯠꯇ꯭ꯔꯤꯕꯀꯣ ꯌꯥꯝꯗꯤ ꯆꯥꯎꯕꯅꯦ ꯃꯣꯏꯒꯤ ꯐꯥꯝꯁꯦ ꯑꯗꯨꯒ ꯑꯩꯁꯨ ꯅꯣꯡꯃ ꯍꯥꯏꯕꯗꯤ ꯆꯠꯄ ꯌꯥꯔꯒꯗꯤ ꯆꯠꯂꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯐꯖꯅ ꯎꯠꯆꯔꯛꯀꯦ ꯁꯤꯅ ꯕꯦꯂꯥ ꯄꯥꯟꯅ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯃꯛꯄꯗꯨꯅꯦ ꯁꯤꯅ ꯑꯪꯒꯨꯔ ꯃꯌꯥꯝ ꯄꯥꯜꯂꯦꯕꯀꯣ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯈꯪꯕꯅꯦꯕ ꯑꯩꯁꯨ ꯑꯝꯇ ꯎꯗ꯭ꯔꯤ ꯆꯠꯇ꯭ꯔꯤ ꯁꯦ ꯂꯐꯣꯏꯒꯁꯦ ꯌꯦꯡꯉꯨ ꯆꯔꯣꯡꯅꯤ ꯄꯥꯜꯂꯤꯁꯦ ꯑꯗꯨꯒ ꯍꯩꯅꯧ ꯉꯥꯛꯇ ꯑꯗꯨꯒ ꯁꯤꯅ ꯌꯦꯟꯒꯤ ꯐꯥꯝ ꯂꯣꯏ ꯁꯨꯔꯦꯕꯀꯣ ꯃꯣꯏ ꯐꯥꯝꯁꯦ ꯈꯨꯆꯥꯎ ꯑꯃ ꯌꯦꯟ ꯈꯨꯌꯥꯝꯁꯦ ꯑꯃꯨꯛ ꯄꯩꯔ ꯊꯝꯕꯤꯁꯦ ꯌꯦꯟꯁꯦ ꯃꯔꯨꯝ ꯀꯣꯛꯄꯤ ꯉꯥꯛꯇꯅꯦ ꯍꯥꯏꯌꯦꯕꯀꯣ ꯃꯇ꯭ꯔꯣꯛ ꯄꯥꯜꯂꯁꯨ ꯄꯨꯡꯗꯣꯟꯗꯤ ꯑꯝꯇꯪ ꯌꯥꯎꯔꯦ ꯀꯔꯤ ꯇꯥꯡꯃꯟꯕ ꯍꯩꯅꯗꯦꯕ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯩꯅꯗꯕꯀꯣ ꯑꯩꯒꯤ ꯀꯔꯤ ꯃꯅꯝ ꯀꯟꯕꯒꯤ ꯑꯗꯨꯒ ꯁꯤꯅ ꯀꯩꯅꯣ ꯀꯔꯤ ꯑꯃ꯭ꯔꯨꯠꯅꯦ ꯀꯩꯕ ꯆꯤꯀꯨ ꯃꯃꯤꯡ ꯑꯃꯁꯨ ꯍꯥꯏꯔꯝ ꯆꯤꯀꯨ ꯅꯠꯇꯕ ꯑꯗꯨꯒ ꯑꯋꯥꯊꯕꯤꯁꯤ ꯂꯧꯊꯣꯛ ꯑꯋꯥꯊꯕꯤ ꯈꯣꯝꯇ ꯅꯈꯨꯠꯇꯣ ꯑꯝꯇ ꯌꯦꯡꯒꯦ ꯅꯈꯨꯠꯇꯣ ꯌꯦꯡꯒꯦ ꯈꯨꯃꯣꯠꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯃꯤꯡ ꯁꯤꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯁꯦ ꯑꯍꯨꯝꯒ ꯌꯥꯎꯋꯦ ꯑꯗꯨꯒ ꯂꯐꯣꯏꯁꯤꯕꯨꯗꯤ ꯕꯦꯂꯥ ꯄꯄꯥꯅ ꯂꯩꯔꯛꯄꯅꯦꯕꯀꯣ ꯑꯩ ꯀꯣꯟꯁꯇꯤꯄꯦꯁꯟ ꯑꯣꯏꯕꯒꯤ ꯂꯐꯣꯏ ꯆꯥꯕ ꯁꯨꯡꯍꯩ ꯍꯩꯅꯗꯦꯕꯀꯣ ꯑꯩ ꯑꯗꯣ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯈꯜꯂꯒ ꯆꯥꯗ ꯌꯥꯗꯕꯒꯤ ꯂꯐꯣꯏ ꯈꯔ ꯆꯥꯔꯤ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯅ ꯁꯔꯃꯥ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯅꯦꯕꯀꯣ ꯃꯆꯦ ꯃꯆꯥꯒꯤ ꯇꯧꯕꯅꯦ ꯑꯁ ꯍꯥꯎꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯕꯦꯂꯥꯁꯦ ꯃꯈꯨꯠ ꯍꯥꯝꯗꯣꯛꯑꯅꯤ ꯈꯨꯃꯣꯠꯁꯦ ꯑꯝꯇ ꯉꯁꯥꯏ ꯑꯗꯨꯒ ꯑꯩ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯕ ꯈꯣꯠꯄ ꯆꯠꯄꯗꯣ ꯃꯥ ꯑꯝꯇ ꯌꯥꯎꯗꯦ ꯃꯥ ꯃꯃꯥꯟꯅꯕꯤꯒ ꯁꯥꯟꯅꯔ ꯂꯩꯍꯧꯅꯦꯕꯀꯣ ꯃꯣꯠꯄꯗ ꯃꯥ ꯂꯣꯏꯔꯦ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯁꯥꯟꯅꯕꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤ ꯊꯝꯖꯤꯟꯈ꯭ꯔꯒꯦ ꯌꯣ ꯃꯃꯥꯒꯤ ꯄ꯭ꯔꯦꯒꯅꯦꯟꯠꯅꯦ ꯑꯗꯨꯗ ꯑꯇꯩ ꯍꯥꯕ ꯌꯥꯔꯣꯏ ꯃꯃꯥꯅ ꯍꯥꯗꯅꯨ ꯕ꯭ꯂꯦꯠ ꯃꯦꯇꯟ ꯊꯣꯛꯏꯅꯦ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯇꯩꯂꯤ ꯆꯠꯂꯤꯅꯣ ꯍꯥꯏꯔ प्रेग्नेंट वाला बेबी तो चली अरे मैम आई लफोई लफांग लेरे बेलागी शर्मा लेरे अरे मैम शर्मा ने टेस्ट तौरगे सिदी अमदो माल ओजाम बिकिस आई चाबरो 찍민들어질거 खाइदꯠꯂꯔꯣꯏ ꯁꯤ ꯆꯥꯔ ꯀꯝꯗꯧꯗꯣꯏꯅꯣꯗꯤ ꯈꯪꯗꯦ ꯃꯥ ꯍꯧꯖꯤꯛ ꯈꯔ ꯆꯥꯕꯗꯤ ꯌꯥꯔꯕꯅꯦꯕ ꯑꯍꯥꯟꯕ ꯕꯥꯏꯠ ꯑꯩꯅ ꯆꯤꯛꯑꯒꯦ ꯉꯁꯤꯗꯤ ꯑꯩꯗꯤ ꯑꯝꯕ꯭ꯔꯨꯛ ꯐꯖꯩ ꯍꯥꯎꯅ ꯕꯦꯂꯥꯅ ꯐꯖꯅꯤ ꯃꯌꯥꯝ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦꯕ ꯍꯥꯏꯕꯗꯤ ꯃꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯕꯁꯦ ꯍꯦꯄꯥꯇꯥꯏꯇꯤꯁ B ꯍꯦꯃꯣꯒ꯭ꯂꯣꯕꯤꯟ HIV
ꯑꯗꯨꯒ ꯁꯨꯒꯔ ꯀꯩꯀꯥ ꯂꯣꯏ ꯌꯥꯎꯔꯦ ꯌꯥꯎꯕꯁꯤꯗ ꯀ꯭ꯂꯤꯅꯤꯛꯁꯦ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯇꯧ ꯑꯗꯨꯒ ꯁꯤꯒꯤ ꯗꯦꯠꯁꯤꯗ ꯇꯧ ꯍꯥꯏꯔꯛꯇꯦꯕꯀꯣ ꯑꯩꯈꯣꯏ ꯍꯦꯛꯇ ꯍꯥꯏꯒꯦ ꯑꯗꯨꯒ ꯃꯣꯏꯁꯤꯅ ꯗꯕꯜ ꯃꯥꯔꯀꯔ ꯇꯦꯁꯁꯦ मम्मा पे पूछ चाहे तो ये ना दे दिया हमारी ꯄꯨꯛ ꯆꯥꯎꯗ꯭ꯔꯤꯗ क्या मसी झूठ रोसी बड़ा और मम्मा तुम्हारा और करोड़ा मना थे प्रो हाँ ꯑꯗꯨꯒ ꯇꯥꯔꯤ ꯑꯩ ꯆꯠꯂꯤꯕ ꯃꯐꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯁꯦꯡꯕ ꯇꯣꯇꯦꯜꯁꯦ ꯗꯕꯜ ꯃꯥꯔꯀꯔ ꯇꯦꯁꯀ ꯍꯧꯖꯤꯛꯀꯤ ꯇꯦꯁꯁꯤꯒ ꯇꯥꯗꯣꯏꯁꯦ ꯂꯨꯄꯥ 4,500 ꯑꯗꯨꯃꯥꯏꯅꯅꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ HIV ꯅꯨꯡ ꯍꯦꯄꯥꯇꯥꯏꯇꯤꯁ B ꯑꯗꯨꯝ ꯇꯧꯕꯁꯤꯗ ꯑꯣꯏꯅ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯆꯪꯈ꯭ꯔꯕ ꯍꯧꯖꯤꯛꯀꯤ ꯑꯇꯣꯞꯄ ꯀ꯭ꯂꯤꯅꯤꯛꯁꯤꯗ ꯇꯧꯕꯗ ꯑꯗꯨꯗꯨꯒ ꯂꯨꯄꯥ 3,180 ꯑꯗꯨꯃꯥꯏꯅ ꯇꯥꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯇꯣꯇꯦꯜ ꯄꯨꯟꯅ ꯇꯥꯔꯛꯏꯁꯤꯅ ꯑꯩꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯒꯤ ꯑꯩꯒꯤ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯁ ꯗꯣꯛꯇꯔꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤꯁꯨ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯂꯧꯋꯦꯕꯀꯣ ꯑꯗꯨꯗꯅ ꯄꯨꯟꯅ ꯗꯕꯜ ꯃꯥꯔꯀꯔ ꯇꯦꯁꯀ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯇꯦꯁ 8ꯁꯤꯒ ꯄꯨꯜꯂꯒ ꯂꯨꯄꯥ 4,500 ꯈꯤꯇꯪ ꯇꯥꯕ ꯑꯥꯗ ꯂꯨꯄꯥ 4,000 ꯆꯪꯊꯣꯛꯈ꯭ꯔꯕꯀꯣ ꯑꯗꯨ ꯑꯝꯇ ꯌꯧꯅꯦ ꯄꯨꯔꯥ ꯁ꯭ꯀꯦꯃꯔꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯁꯛ ꯇꯣꯉꯥꯟꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯊꯪꯗꯗꯤ ꯈꯪꯒꯅꯤ ꯑꯩꯒꯤ ꯑꯗꯨꯝ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯁ ꯍꯧꯖꯤꯛꯀꯤ ꯀ꯭ꯂꯤꯅꯤꯛꯁꯦ ꯑꯗꯨꯝ ꯂꯧꯔꯅꯤ ꯃꯥꯗꯤ ꯌꯥꯝ ꯐꯩ ꯌꯥꯝ ꯊꯤꯅ ꯐꯩ ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔꯁꯦ ꯍꯥꯏꯕꯗꯤ ꯊꯥꯖꯕꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯅꯨꯡꯁꯤꯕꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦꯕꯀꯣ ꯃꯥꯒꯤ ꯆꯥꯔꯖꯁꯦ ꯑꯁꯦꯡꯕ ꯂꯨꯄꯥ 500ꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗ ꯂꯨꯄꯥ 100 ꯑꯩꯉꯣꯟꯗ ꯂꯨꯄꯥ 100ꯗꯪ ꯂꯧꯋꯦꯕꯀꯣ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ चाउना वारी तैनो ꯑꯐꯕ ꯗꯣꯛꯇꯔꯁꯤ ꯇꯥꯟꯅꯕ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯝ ꯉꯁꯤꯁꯨ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯑꯦ ꯐꯖꯅ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯗꯤ ꯑꯃ ꯀ꯭ꯂꯤꯅꯤꯛꯇꯣ ꯔꯥꯃꯥꯌꯥ ꯑꯌꯨꯔꯕꯦꯗꯥ ꯀ꯭ꯂꯤꯅꯤꯛ ꯍꯥꯏꯌꯦꯕꯀꯣ ꯄ꯭ꯔꯥꯏꯚꯦꯠ ꯑꯗꯨ ꯗꯕꯜ ꯃꯥꯔꯀꯔ ꯇꯦꯁ ꯇꯧꯕꯗꯨꯁꯨ ꯑꯃꯨꯛ ꯑꯦꯟꯇꯤ ꯁ꯭ꯀꯦꯟꯒ ꯄꯨꯟꯅ ꯇꯧꯒꯗꯕꯅꯤ ꯇꯦꯁꯇꯣ ꯑꯗꯨꯗꯨꯅ ꯇꯧꯔꯤꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯗꯣꯛꯇꯔꯗꯨꯅ ꯁꯤꯒꯤ ꯗꯦꯠꯁꯤꯗ ꯇꯧ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯦꯕꯀꯣ ꯑꯗꯨꯝ ꯇꯧꯋꯦ ꯃꯥꯅ ꯗꯦꯠꯇꯣ ꯍꯥꯏꯔꯛꯇꯕꯅꯤꯅ ꯑꯩꯈꯣꯏ ꯁꯪꯕ ꯍꯥꯏꯕꯗꯤ ꯃꯃꯥꯗꯨ ꯃꯁꯥ ꯉꯝꯗꯕ ꯈꯣꯠꯇꯕ ꯇꯧꯕ ꯑꯗꯨꯒ ꯃꯤ ꯆꯠꯃꯤꯟꯅꯕ ꯁꯪꯅꯗꯕ ꯈꯣꯠꯅꯕ ꯇꯧꯕꯒꯤ ꯈꯔ ꯊꯦꯡꯊꯔ ꯂꯧꯕꯅꯦꯕꯀꯣ ꯗꯦꯠꯇꯨ ꯍꯥꯏꯔꯛꯇꯕꯅꯤꯅ ꯈꯪꯗꯦ ꯐꯣꯂꯤꯛ ꯑꯦꯁꯤꯗ ꯆꯥꯁꯜꯂ ꯑꯩ ꯆꯥꯔꯤꯉꯩꯗ ꯆꯥꯗ꯭ꯔꯗꯤ ꯒꯨꯂꯤꯁꯦ ꯂꯣꯏꯔꯛꯄꯗ ꯆꯥꯕꯗ ꯊꯨꯛ ꯂꯥꯎꯋꯦꯕ ꯑꯗꯨꯅ ꯃꯣꯔꯅꯤꯡ ꯁꯤꯛꯅꯦꯁꯀꯨꯝꯕ ꯈꯔ ꯐꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯌꯥꯗꯕ ꯅꯨꯡꯗꯥꯡꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯣꯟꯅꯕ ꯅꯨꯡꯗꯥꯡꯁꯤꯗ ꯊꯨꯛ ꯂꯥꯎꯔꯒ ꯇꯤꯟ ꯍꯥꯎꯇꯕ ꯊꯣꯛꯑꯒꯅꯦ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯨꯒꯤ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯦ ꯅꯨꯡꯗꯥꯡꯗ ꯁꯤ ꯆꯥꯁꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ मूर्ति पूजा ꯑꯩꯅ ꯗꯂꯥ ꯄꯥꯗ ꯂꯩꯔꯛꯑꯣ ꯍꯥꯏꯕꯅꯦꯕꯀꯣ ꯃꯥ ꯂꯩꯔꯛꯇꯦ ꯍꯥꯏꯅꯦꯕ ꯁꯥꯎꯔꯦ ꯑꯩꯗꯣ ꯂꯩꯔꯛꯑꯣ ꯍꯥꯏꯔꯒ ꯇꯨꯡꯗ ꯂꯐꯣꯏ ꯂꯥꯛꯀꯦ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯂꯐꯣꯏꯒ ꯁꯣꯔꯃꯥ ꯂꯩꯔꯛꯑꯣ ꯍꯥꯏꯕ ꯑꯗꯣ ꯁꯣꯔꯃꯥꯁꯦ ꯂꯩꯔꯛꯑꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯕꯀꯣ ꯑꯗꯣ ꯃꯌꯥꯅꯤꯁꯨ ꯌꯥꯝꯃꯛꯇꯦ ꯑꯩ ꯆꯥꯅꯤꯅ ꯇꯧꯕꯒꯤꯔ ꯈꯪꯗꯦ ꯇꯟꯒ ꯌꯦꯟ ꯐ꯭ꯔꯦꯁꯇꯨꯒ ꯚꯦꯖꯤꯇꯦꯕꯜꯒ ꯍꯦꯟꯅ ꯌꯥꯝꯃꯦ ꯃꯍꯥꯎꯗꯤ ꯈꯔ ꯋꯥꯠꯂꯦ ꯑꯋꯥꯕ ꯊꯛꯀꯗ꯭ꯔꯥ
lẽ chắc thì phết nhau tầm nhiều quá hay thì phết nhau lắm nên về nói nên không cần người hay đấy hayแบบcần người đấy không để được không được cũng có đồng một này nhầm phải từ từ Mama cái video 시골 시리 키우네 이제 너 토파 이렇게 토파 좀 토파 딴다는 놈이 잡아 아이고 자 이따 답라 하 하이도 하이 Bella pan hem dong mal me ni sam hap kanon di au gitu ni sam ya bane apa ya kerja apa nami cái nó ngọt thật là thế đang rồi tung lên rồi bạn tung rồi tung coi wow ngang từ tung lên không được thái sao nào đó mình hospital lấy xong thì mới thế nào hospital sắp năm lâu rồi coi là đập đây đi à không đấy đây đi mẹ chào bố lỗi đấy bye bye xin phong mong đến phòng bye bye hả chi nghĩ thì tôi quên ra rồi các phong phong mô दोन में साथ हो खाएंगे और हमें मुंजन गए बेला चाव लाइ दुग मैम सना nga akhoi sidagi pat tagi lo adi lawredana laiyedana duga mama na yaiba air fryer toraga homdu mayam leidi pulakke ma'am mama si lai nga ya don box na whiskey Sini kayak Bandung orang ni sih. Tapi yen. Lah saya tummo na hat tha gim ni bakoi na. Baba saya tum gre bakoi. Sama ada yang phone hura laga khobi hura laga fingerprint tawra ko hura le dana ayo phone ding lai jo. Bella. Tummo ai da brai na. Ha. Ay non tummo haydra tummo na chakina trona je ha tummo hayna toina puda ge hoje ha sa mai na kan ge atang ge tummo ko yam bai mathang gi video mo ai biramo kadar sai sana be sana